Ngasi Fongkiba tungan Manipuri si Fongsingdigi Maroiba I Pauksing Miamna Tamzagi Ahanbada, Paunin ko Pauksi the Fonga Maroiba Paukra, Apaba Mahiri Putopo Ozasing the Manamatum Piduna, Ikai Kumna Utkani, Sit Minister. Manipulenga ki Ladiba, Mairoisang in the Mairoising admission to Bugisa Hengale, Apaba Mahiri Putopo Ozasing the Manamatum Piduna Ikai Kumna Utkani Haina, Sit Minister N Berena Fongdokre. Wapa masingasi lenga ki school fogadan si mission gi manungsana Tampasna Girls Higher Secondary School sathaduna lakliba mission sigi marueba masha masu oiriba Star Education Manipur gi ahanba phase ko ena pangthukpa 18 days densitas training luisin bigi thoram the minister en berena phongdokhibani se minister en berena haikibada lenga ki mahiloisang singda satra sing mingsan bigi sangsa 29 hengale school fogadan si mission sida Star Education Manipur na asawu thodang ama lawbaga loinana Anauba amadi top education 6TM da ahongba ma puraklagani thaji phongdokhi se minister en beren makha taradun hai COVID-19 positive oibigi sang wang khalakpa asigi section tharang oina sei taragani pan suraba mandi mathaki mahiroi khudingwaksu precautionary dose booster dose kapthoknaba appeal tokhi Thauramadu Sarugyakibi Education Minister Thonauzum Basantan High, Se Minister in Berena Hautokibi School Fogadansi Mission State Sigi, Education 16 the Asabo Home Puraklava Police Makalamani Loinana, Star Education Manipur Langaki Police Shibu, Kumang Sakshinana Buhona the Mating Oiragani Haina Tagat Pafundoki, Nasigi Thauramadu Education Commissioner Hais Gan Prakas, Director L. Nanda Kumar, State Project Director SSM. ZEO Kayana Sarugaki Hanisu Paus na Fungdorakli Makasa Tarapo na Topa Paumana, landslide ki Taudo, Ngasi Sibak Ama Fangam Crepe Puna, Yankagama Sure, Mamang Tagi, Tang Kungam Mapan, Namasum Kuntragi Luna, by the Tokibanone district, Marang Sing the Tokiba landslide ki Matung Satrakibami, Tibi Tabutanga Sinumidung Bamatunda, Asibak Ama Fangam Crepe. Asibak Adu, NDRF ki Kangbuna, Izay Turel Wang Magitorval ki Funkivani. Ngasi Pangliba, Asiba Haksang adu Kunzani Hadi. Taudo Tokraba Matunga si numit, Taragohumdo Nisan, Numit Power, Asiba Haksang, Ngasi Pangliba Sikataraga, Puna Yankagama Sure, Haksang Taruk Tiba Kangana Lady, Hauzik Sumakatana Mi Tibi Tapa Adumak Satari, Taudo Odrus one Kivani, Hanet Hazana Kiba, Miyoi. Humdraga Mapan Gimanung da Miyoi Taraga Nipandi Hingnakan Mangamki, Hauzik Sumapamadu the NDRF, SDRF, Army, Assam Rifles, CRPF, Police, Fire Service Yauna Local, Volunteers in the Pangdriba Haksang Sing, Arabu Pai Sijinaduna TV Tabakan Satari Hadiana, Pauks na Palakli. Makasa Tarakpo na Topa Paumana, Kanglipaki Maira News the Funky Bamaruba Paukra, Lauktak Leaf Irrigation, LLI Pura Peel Webagamane. Anobo pump tare lairabasu electric transformer laibangam davigi ising sing yadaduna labukti ising phangan mangamdre sahi kaya marum function tawdaduna lairuraba lauktak lift irrigation LLI asi se minister en berena asobu thaudang lauduna handak ising singnaba anobo pump tare laiduna ningthau khongda lairiba pump house number 1 da Fit Tauduna Tamlabasu electric transformer laibangam dabadigi housing ising singkatpa yaraduna aremba oiduna lairi athuba matamda electric transformer ama laibiduna pam sing ising sing yahanduna LLI na korba labuk sing ising phanganduna law ubu yahanbiu haina laukta clip irrigation farmers development committee gi chairman and sanazawana presta tholakpa sirol amana hairi Sirol Sinahai, Se Minister en Berena, LLI Mapung Fana function Tawana Begidama, Ising Sinkatnaba Pam Teret Laiduna, Pam House number 1 da Pit Tauduna Tamliba Sibudi, Lamu Singamasum Committee Sina Takapapui, Adobo, LLI Sigi Tabak Thoram Sing, Maipunana Honariva, Water Resources Department Gisip Engineer Digi Hauraga, Marie Lenaba Engineering Singna, Ising Sinkadoriba Pam Sing the electric Pangadoriba, electric transformer, Lainabagi, Tabak Paikat Haudaba Amadi, Hana Yadaduna Lairiba, transformer Sing Matamsana Sem Sabagi Tabak Paikat Haudabadagi, Hauzik Pam Ahan Bataret, Fit Tauduna Lairibasi, Arembo Ohenmani. Pam Sing function Tabu Yadava Sina, Pam House number 1 Digi, Ising Tagadaba, Impal Main Canal. High Canal, Low Canal na ising phangangadaba lawfam hectare lising taragatreka samri aduga Moirang Canal may kaydigi lawfam hectare lising tarukta ising phangangadaba du hauzik phangan mangamdaduna leire Zero Lasinahai LLI gi thabak thoram tawriba engineer singna thausil soibadagi
ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯗꯤ ꯆꯩ ꯑꯁꯤꯗ ꯂꯣꯛꯀꯗꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯂꯧ ꯎꯕ ꯌꯥꯗꯗꯨꯅ ꯇꯣꯛꯂꯦ ꯃꯗꯨꯅ ꯆꯩ ꯑꯁꯤꯗ LLIꯅ ꯀꯣꯜꯂꯤꯕ ꯂꯧꯐꯝꯁꯤꯡꯗꯒꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯐꯧ ꯑꯃꯗꯤ ꯈꯔꯤꯐ ꯀ꯭ꯔꯣꯞꯀꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯗꯥꯕꯤ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯁꯤꯑꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃꯗꯤ ꯁꯄ꯭ꯂꯥꯏ ꯑꯣꯔꯗꯔ ꯄꯤꯗ꯭ꯔꯤ ꯃꯗꯨꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯗ ꯊꯥ ꯑꯃ ꯃꯈꯥꯏꯒꯤ ꯃꯇꯝ ꯆꯪꯒꯗꯧꯔꯤ ꯃꯗꯨꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯏꯁꯤꯡ ꯆꯤꯡꯕ ꯌꯥꯗ꯭ꯔꯕꯗꯤ ꯂꯧ ꯎꯕ ꯌꯥꯗꯗꯨꯅ ꯃꯥꯡꯂꯒꯅꯤ ꯑꯅꯧꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯔꯕꯁꯨ ꯊꯥꯎ ꯍꯥꯞꯄ ꯇꯦꯁ ꯇꯧꯕꯅꯆꯤꯡꯕꯗ ꯃꯇꯝ ꯑꯗꯨꯃꯛ ꯂꯧꯒꯅꯤ ꯃꯗꯨꯅ ꯏꯁꯤꯡ ꯆꯤꯡꯅꯕ ꯄꯝ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯅꯤꯃꯛ ꯃꯇꯝ ꯑꯃꯠꯇꯗ ꯂꯩꯗꯨꯅ ꯄꯥꯡꯈꯠꯄꯒꯤ ꯊꯕꯛ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯅ ꯇꯧꯍꯧꯗꯕꯗꯒꯤ LLI ꯐꯦꯜ ꯑꯣꯏꯍꯟꯕꯅꯤ ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯄꯥꯡꯊꯣꯛꯇꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ LLIꯒꯤ ꯀꯦꯅꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯂꯣ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯏꯝꯐꯥꯜ ꯍꯥꯏ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯃꯣꯏꯔꯥꯡ ꯂꯣ ꯂꯦꯚꯦꯜ ꯀꯦꯅꯦꯜ ꯃꯣꯏꯔꯥꯡ ꯍꯥꯏ ꯂꯦꯚꯦꯜ ꯀꯦꯅꯦꯜꯅꯆꯤꯡꯕ ꯑꯁꯤꯁꯨ ꯀ꯭ꯔꯛ ꯆꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯦꯅꯦꯜꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯋꯥꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯤꯀꯥ ꯄꯤꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯀꯦꯅꯦꯜꯁꯤꯡ ꯑꯁꯤ ꯇꯦꯡꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯈꯤꯕꯒꯤ ꯋꯥꯛ ꯑꯣꯔꯗꯔꯁꯤꯡ ꯊꯤꯀꯥꯗꯥꯔꯁꯤꯡ ꯁꯦꯟꯐꯝ ꯀꯌꯥ ꯌꯥꯝꯅ ꯆꯪꯉꯤ ꯍꯥꯏꯕꯗꯨꯒꯤ ꯑꯁꯦꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦ ꯆꯥꯡꯁꯤꯡ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯅ ꯄꯨꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯁꯦꯡꯅ ꯈꯪꯍꯟꯐꯝ ꯊꯣꯛꯑꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ LLIꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯅꯦꯜꯁꯤꯡ ꯇꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯈꯔ ꯐꯥꯟꯗꯣꯛꯂꯒ ꯇꯣꯛꯄ ꯑꯣꯏꯅ ꯇꯧꯔꯦ ꯅꯤꯡꯊꯤꯅ ꯀꯦꯅꯦꯜ ꯇꯦꯡꯕꯒꯤ ꯑꯃꯗꯤ ꯀꯦꯅꯦꯜꯒꯤ ꯑꯀꯥꯏꯕ ꯁꯔꯨꯛꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯦꯅꯦꯜꯁꯤꯡ ꯇꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯋꯥꯛ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯊꯤꯀꯥ ꯄꯤꯊꯣꯛꯂꯒ ꯁꯣꯟꯈꯤꯕ꯭ꯔꯥ ꯁꯦꯟꯐꯝ ꯀꯌꯥ ꯌꯥꯝꯅ ꯀꯥꯏꯊꯣꯛꯈꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯈꯪꯍꯟꯐꯝ ꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯝꯐꯂꯣꯡꯗ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔ ꯄꯤꯂꯔ 79 ꯑꯃꯗꯤ 80ꯒꯤ ꯒꯣꯕꯥꯖꯪ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯅꯒꯔꯒ ꯇꯥꯏꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯝꯐꯂꯣꯡꯗ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ ꯁꯣꯡꯊꯨ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 35 ꯁꯨꯔꯕ ꯌꯨꯖꯧ ꯈꯥꯍꯤꯡ ꯀꯧꯏ ꯂꯩꯐꯝ ꯂꯝꯐꯂꯣꯡꯒꯤ ꯃꯌꯣꯃꯥ ꯋꯥꯔꯗ ꯅꯝꯕꯔ 13 ꯇꯃꯨ ꯇꯥꯎꯟꯁꯤꯞꯇꯒꯤꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯁ꯭ꯀꯨꯜ ꯀꯌꯥ ꯍꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯔꯤ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ COVID-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯇꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯖꯨꯂꯥꯏ 13 ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯈꯔꯗꯤ ꯁ꯭ꯀꯨꯜ ꯍꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯔꯦ ꯃꯁꯤꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯤꯕ ꯆꯍꯤ 12ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯦ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯀꯨल kaya ngarang mahuksaagum school hangduna mahiroi kaya school kanaki sera sida ngarang COVID-19 case khangen hengalakpa aduna maram oiraga taun asida lebi school khradi ngasidagi hauna suti thadokpasu yaunakre aduba lenga ke athingbagi mayokta ngarang phawba school hangduna lairik tamba satakhiba adu Churachandpur district administration gi makedigi miyeng sangma watpagi asoba khudam amani haina praja section kya dagi phungdorakli atopa pawmana Festival of Narrative Art Form in Manipur haudokre Manipur State Sumang Lila Council amadi Theatre Mirror Imphal ani puna kusamnaduna eboyama Sumang Lila sanglena sathariba kunganipan suba moirang parvada yumpham oiba thamagi training gi manungsana numit mari ni sathagadaba Festival of Narrative Art Forms in Manipur ngasi haudokre haudokpugi thoramasida P Bilas Director Zen Manipur Dance Academy na athoiba mithung amadi M Purnima Silaima President Manipur State Sumang Lila Council na thorama pu oina saruyaki ngasi ahan bigi oina pena phamsak amadi khongjom parba hariba art form singi masak singda yumpham oiba khudol tamki athoiba mithungi warol piraduna P Bilasna haikibada haujiki matamda punamangna kauna khraba art form singasi kalhodaba yadi haiduna hawalakliba artist singda mayek sengna uhanduna takpi tambinaba festival ama sinbiba sida pukningda apenba pui
आर्ट फॉर्म की लमदा ताकपी तंबीरिबा ओजासिंग अखंग अहिसिंगदा ट्रेनिंग द सरुक यारिबा ट्रेनिंगसिंगना थाक्सी खक्सी खंगना आर्ट फॉर्म सिंग ममुताना खंगनबा तमसिलहौबा तंगाई फदाखि लोइनना आर्ट फॉर्म सिंग असि मांखिदनबा असेंगबा मसक सिंग अदु ngaktuna thamnaba honabada mipum kudimangna mateng pangbiyo haki ngasidagi hawdokliba festival of narrative art form in manipur sigi project director oiriba padmasri naba warepana hakibada ipa ipuna thambiramba khoi inat ki saktamasi hawzik tamna tamna mangsilapagum tawre art form sing asi ngaktuna thambagi tangai fadaba lakle pena phamsak khongjom parvada aikhoi culture gi masak asi mapung fana yauribani adubu marakta hapsilakpa yansinaba khara yorakpana lairamliba tradition ki asingba magun mangsilakli art form sing asi kauksilakpadagi ngasidi thaksi kaksi leraktabagum tarakle maramaduna hogolagdiba artist singda lamdam sigi asingba art form sing adu mamita tasing uhan mamadi khanganbagi tangai fadaba lakpadagi festival of narrative art form asi pangtok sabane haki festival asigi makha tarakpada lairik haibe thiba wari liba maitai puya wari liba madi mahabharata singbagi wari liba su pangthokani hairi hainasu pawuksna phongdorakli atopa pawamana phamung sam leiba Americans Oncology Institute at Babina Specialty Hospital Siembere na ngarang sangakre Babina Group of Companies na health sector da akhanaba miyeng thamduna paikhalakpa thabak thorang singi manungsa na Imphal East ki Sajiwada cancer na naraba miyoi sing ana layeng gi khutong saba phanganabagi damakta phamung sam leiba Americans Oncology Institute at Babina Specialty Hospital ama lingkhat khibadu ngarang haunabi matungina Manipur gi Chief Minister N Berena sangaduna miyamna kusinakre sangabagi thoram sigu mari lainana athoiba mithunglen oina saruk yakhiba Chief Minister N Berena wa ngangladuna phongdokhibadi cancer na naraba miyama Manipur gi wangmada layengba puna bohonabada imung manungna waramba khudima Babina Specialty Hospital na kohanba ngamlagan haki phamung sam leiba Americans Oncology Institute at Babina Specialty Hospital asi sangabagi thoramda Health and Family Welfare Minister Dr. Sapam Ranjan KPNPD gi Minister L Susindro yauna pangthokiba thoramadu Chief Minister N Beren hai Babina Health Care na state asigidamak paikhatliba humanity gi thabak thoram sing thagataba ngamde haujikti singthani oiraba entrepreneur kaya Manipura tholakpadagi state asi hiram kya sauna ohongba lakle hospital asi sabada mapalam gi company natraga miyoi amata yaukidaba dumak Prime Minister Narendra Modi gi atama nirba bharat ki sapsaba khudam amani haikenasu pawuksna phungdorakli se minister makhatana hai Imphal hotel asi 5-star hotel gi thakta semga saganaba Babina group of companies na khanaba laire loinana mamangda high court lairamba mafam asi su Manipur lengakna tas group of companies ka kusamna duna 5-star hotel amagi damak semga sagatpa hore lenga ki oina cancer hospital ama Jenims campus ta thamnaba haujuk thabak paikatpa hore athuba matamda mai pakna lenga ki oiba cancer hospital ma lingma ngamlagani haikena su pawuksna makhatana su phongdorakli makasa tarak poina to pawmana zalino namba miyoi mangana saba geng khutpu ama Assam police na fare Assam police na satakhiba operation ngarang numidang geng khutpu ama gi miyoi manga pangamle loinana geng khutpu asidagi fake currency zali note nongoi maru taragani panamadi gari na singba kya su recover tawre hari geng khutpu asigi laifam khangdoklaba matungna ngarang numidang Assam gi Besona District Police ki Additional Superintendent of Police ASP Kulendranath Dekana lusingba police team amana Besona town gi Ambari Seyuspur area da operation sathabra geng khutpu asigi miyoi manga fagat pangamki phagalaba miyoi singa dudi Amir Ali Atikul Islam Mafizuddin Ahmad Saiful Islam amadi Habibur Rahman kawi hari faraba Amir Ali gi mayumdagi zalino lupa lak manga ga lising nifuga mapan Swift Desirama motorbike ani sasinaba gold biscuit khara mobile phone tara Aadhaar card voter ID card ATM card PAN card zalino namada sizinaba machine amadi ati document kyasu recover tawung ngamle haine su pauksi isna phongdorakli atopa pawmana state level Penkak Select Championship Sector Pangtokadori July Kunga Mathurigi Kungo Humdoi Fab Indian Penkak Select Federation Amadi Penkak Select Association of Manipur Gimiyang Makhar Imphal East District Penkak Select Association Yumbu Oiduna
Pre-junior amadi senior gi mga subi state level pen kak select championship 2022-2023 sekta mayale kai community hall pangthokani hari championship asida Manipur gi tongan ba district mga amadi Manipur police team yauna punna unit taruki nupa masa amadi nupi masa sanaroi singa numit humni supna athoi ahen tanagani championship asidagi khangalaba sanaroi singa si saliba sei sida Manipur yumbu oiduna pangthokkodriba North East Championship pre-teen pre-junior Junior National Championship amadi Manipur na yumbu oiduna Kumalampak pangthokkodriba Senior National Penkak Select Championship te Manipur gi muhut sinduna saruk yagani Championship asigdam Manipur gi tungan district unit singi team official sanaroi singna lakliba July kunda sekta mayale kai community hall da report tawragadabani haina Penkak Select Association of Manipur gi secretary L Ranjina Press tholakpasi rolamana sukhangalakli atopa pawamanamu Koine satuna laumi singda harbek sahum phangankre Irabot Foundation Manipur lenga ki agriculture department ki staff singi mateng galoinana ngarang digi ngasi phawo lamdam sigi laumi singda urea harbek sahum rom koine satuna yenthukre haina Irabot Foundation Manipur ki secretary Gopen Luang na press tholak pasirol amana hari seola sinahai Irabot Foundation Manipur na kaksing khunaugi Sheikh Sapat branch Imphal West Senjam Sapro Imphal East ki Turel Khul Nongren Lamboi Khulamadi Uyumpok puna sing branch singaloina na urea phangdawi awaba mayuk nari balomi singda kharadang oire sumating oina ma urea harbek sa home agriculture department ki staff singaloina na lomi singda phangan khibani ahan ba tanga ki oina koina satuna lomi singda har phangan khiba si lomi singna har phangdawi awaba mayuk nari ba sikharadang oire su kohanana ba haiduna Irabot Foundation Manipur na pangthokiba thabak ni hairi haina su pausna makhatana phongdorakli atopa pawmana Orphan School la tengbang polam sing khusinakre All Manipur Muslim Development Organization Amado amasum All Manipur United Club Organization Amukona paring naina satharakpa pithokpa amadi kathokpaga mari leinana ngasi itka mari leinana lilong ataw kuhongda leiba Markas Darul Yatama Orphan School da leiba angang singidamakta seng yauna sana thanaba polam sing khudol tamkhri haina Amadogi Secretary General Case Ruhidurna Press Thorak Pasirol Amana Haidi Seola Sinhai Miamgi Fathorangi Kanbiduna Central Amasung State Government Lamdam Sigi Lairaba Praja Singi Kanbiduna Tungan Scheme Kya Rural Amasum Urban Area Tharakpa Pansai Amasum Urban Bodigi Mihut Singa Official Singa Manaduna Lairaba Praja Singa Hat Mat Piri Haidi Lairaba Singi Pangpam Tokpa Hak Matlibasing Amadona Masakhangle Miamgi Hak Matlibasingi Maming Mathaga Konana Prinamasum electronic media da phongdoktuna khangalakte haiduna thauksada ba tawiganu haibo afam thamnakli makasa tharak poina kangla pawd phongba to pawmana MSPCL na paikhatliba thabak thoram sing matangda RTI thabada asuma pakum piraktre Joy Kumar Manipur State Power Company Limited ki mathakta tungan thabak thoram gi matangda RTI tharubada thabak tawbigi record amata leite haina pakum pirakle RTI history da record leiti haina pakhum pirak pas masina ahan mani haina RTI activist wahengba Joy Kumar phongdokre ngase Manipur Press Club ta pangthokpa pawgi mifam da mahna hai haukiba me kungo humdoi da MSPCL da RTI ani thaki ahan bigi duna kunthra go humdoi KB feeders Urembam substation amadi installations of 33 by 11 KB Khongnang Futsabi village New Sajang Zaupi Langi Paikhatliba Thabak Thoram Sing asigi Marik Sumba report pinaba khangankhibani adubu Paukhumoina Deputy General's Manager na Paukhumoina hokiba Jun taraga mangada pirakiba Paukhumda hairiba mafam asida thabak subagi information amata leiti haibisi leibakthibani thabak tawkhre haina leikraba mafam asida matau kramna thabak subagi record leiti hairibano miyoi khrana lana selak thokhrabra haibigi singnaba leire English singani taraga taruki September thada renovation gi lupa crore 33.5 kadai thamkhre haibisu khangandaba si lebakthibani asumba information athubuda PBU Manipur Information Commissioner sisu mapangal kalanbiu leifam tokpa commissioner masing suna thambiu mara leiba miyam gi sel laukthokpa miyoi sing lengakna serak PBU haina sapungdokhi loisilakpuina pannam pauksi de phongba aten ma paukhraga miyamna thamjagi district sports development funds loans tokre Fanasina district level gi masana singda sanaroi singna mapalam da satpada sangadaba senpa mateng pangani Govindas Youth Affairs and Sport Minister Govindas konthokjam na ngasi DC office ki conference hall Bisnupura district sports development funds launch tokre
DC Bisnupur Laurembam Bikram, ADM Hais Bobby Sharma, District Youth Affairs and Sport Officer Soibam Iboyama, District Level Sport Organization ki Representative Sport Person Amadi, Mari Lenaba Official Singna Launching Program asi Sargaki. Minister Gomidas na District Asigi Administration bu Asigumlaba District Sport Development Fund ama pithorakpagidamakta pukning thawgali fund asigi matiengdagi sport person singna sana khonabagi mari lenaba miyoi kyabu Prime Minister Art for Excellence in Public Administration 2021 gi matungina selgi tengbang pibiduna makoibu support tawba ngamlagani magna hairiba fund asi district level gi sport event sing amadi kanaguma sanaroi amana mapal sanaba satpada sangadaba sanpam adu puthokpada mateng panglagani haina paus na phungduraki